Kanglai News ki ayuki pawing biriba pumna mapu pama ilangmamna ikokno na khurumjari taruk farubadu Nagagi lamda nongmai puraga lakpagini I am Kuki macha taruk Ukhul district ki Tangkhul hundungdagi fakiba adu Tangkhul Nagaland gi atingba thugaiba amasung Nagagi lamda nongmai puraga lakpagi damak pabani haina Nscn na fongdokre Fariba miyoi taruk adu gi manungda mari di Kuki Militants haiba phangli hairi Kuki macha taruk adu Ukhul da paraba matungda furaga thadurai haiba gi matangda Committee on Tribal Unity na shirakiba maral adubu yaningdaba uladuna Nscn na hai haukiba January 13 Tangkhul hundungda leiriba Naga Army na litan maikairomdagi lakpa gypsy ama mausagumna kamlaga check tawki ahanbada maduda tongliba miyoi taru aduna makoi misram ni haina lana pakumpiki makoi mataw aduda chinabadagi check taruba matamda makoi na tonglakpa gari adu gi manungda AK-47 ama lolaga puramba thengnaki loina na miyoi taru adu gi manungda mari di Kuki Militants ni haiba khangba ngamki makadana gari adu check tawbada AK-47 nongmai adu khaknatana post mashing 15 masu gari adu da yauramba thengnaki Makadana miyoi taru adu wahang pahang chathabada makoi molhangku gi village camp da chatpani haina fongdoraki Sing Congress na yoklaga thamlaki bani BJP Manipur da hojik thokli bairang asi haurakpam asi Congress Party na BJP lengakta tainaraga leiri adubu lamda masida Kuki Sing asi Congress Party na lengak paiba matamda athingba leitana changhanduna khunda leita handuna yoklaga thamlakpani haina BJP na Congress pu maral chiri Thambal Sanglenda pangthokpa pawi mipam amada lamlai ACG MLA KS Ibom Janahai Manipur da Kuki Sing asi sanglaktuna khunda leita hanbada Congress Party na ayaba pirambagi khudam changdam kaya leiri Kumjan 1968 da matamadugi Deputy Commissioner na District Singgi Fisher Singda aiba cherol ama piduna Kuki refugee Sing asi makoina sanglakliba Sing adugi Sip Sing na ningthina khunda leita hanaba singadabani haina khanghanba leiki matamadu India Congress lengak leiba matamni Manipur da su Territorial Council ki lengak leiba matamni makoina yoklaga thamlakiba Kuki refugee Sing adugi marakta hojiki Kuki Militants singi lusingba oiraga leikibani Congress na Kuki illegal migrant Sing lamda madu da changjafam piduna lakpani haina makata ki Manaton tumbasingna hairi khayaba luchingba leibadagi kangkong chaibani BJP ki sahi tare ki lengak matanda umangi sarung manga mahankre Ranjit Manipur nungsiba saba maril yaudaba manaton tumba center gi yakada yari khai chatpa luchingba leibadagi Manipur kangkong chaiduna ngasigi fibam masida leibani haina Inner Manipur Parliamentary Constitution gi MP Dr. Bimol akoidamna fongdokre Congress na sahi tara manga palengaida hengatkiba umangi chang adu BJP gi sahi tare ki lengak matamda sarung manga hena mahankre haina Congress Legislature Party ki Deputy Ter Kangu Jamranjit na fongdokre Begun Youth Congress Committee na Mayang Imphal Block Congress Committee ga khusamna duna sinduna Begun Mayai lekai da ngasi pangthokiba MP Bimol akoijam opagi thoram aduda Bimol na makada na hai Manipur da chahi ani fajilaklaba irang asida hojik oirakliba fibam asi Bengal gumba state amada tholamba oirabadi opposition party na ngangba nangdringai leibak mai hauna chaklagadabani state amadi law and order ngakpa ngamdaba mamingtagi oiba lengang ama thamlaga center na tawningba tawriba asida miyamna hauraktrabadi Manipur asi hena aruba fibam amada lakani Mahangna hai Chief Minister laina Governor na state ki law and order ko thinjinduna or tholakpa state forcing gi mateng pangnaba lak central forcing na DGP gi order laude makoidi mathakdagi order lawi hairakpa asigumba kaya asina India gi constitution achi thugaiduna center na tawningba tawre haibada mayek sengna takli Tadubi Kendragi MLA and KC Laikidre Governor CM Yauna Lusingba kaya nawaba fongdokre Tadubi Assembly Kendra da National People's Party da in 2017 da pangthokiba 12 suba state assembly election da mai paktuna Manipur lengaki Tribal Affairs and Health Fisheries Minister Fawba OIRMLE aduga in 2022 da so party asidagi amuha na mai paktuna kumapan Tadubi AC asigi MLA oiriba NKC matam changna Mumbai da Tata Hospital da layang laba matung masa yanaba na maram oduna ngasi Lamphel da leiba mahagi quarter da laikidre Lusingba sina laikidabada Manipur ki Minister Nongthombam Biren yauna lengaki lusingba kaya amadi NPP party gi mihut kaya su laikidabagi mayumda chatuna awabada saru yaki khongchat aduda mari leinana Chief Minister na fongdokibada NKC yamna ingtapa miyangi wakat munna taganba mathau ningthina pangthokanba miyangi lusingba mani luchingba sina chingtam khaidana chakhanaba honarambada natana tonganba kangru purup singi marakda nusijana leminanaba honaramba lusingba mani haina su singthaki ani doctor amabu ijan manghanduna hatpada sanjoy roy mara leire haina korna lauthokre
ꯀꯣꯜꯀꯥꯇꯥꯗ ꯂꯩꯕ ꯑꯥꯔꯖꯤꯀꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯗꯥꯛꯇꯔ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯜꯀꯥꯇꯥ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ CBIꯗ ꯁꯤꯟꯅꯗꯨꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯛꯈꯤꯕ ꯀꯣꯜꯀꯥꯇꯥ ꯄꯨꯂꯤꯁꯇ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯕ ꯁꯟꯖꯣꯏ ꯔꯣꯏꯕꯨ ꯉꯁꯤ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫